channel mami sa 8 hours stress hay banya duduga kumahay duno kumahay duno adum gisu aphabale ngani phattaba sai chudai ngani dubu aphabado aduda adum hena chatna ba hona jagi ma'am mayam aigi video sibu yengbe khudingmak thagachari aduduga subscribe tawdaba yaw tardi subscribe tawshinbiramo aina dum haijabado noigi subscribe ama khatang duna aingoda amna value lay habad mayam aido dum comment oina dum pathok charake bako aina ngasi comment padoi bagi maram si kaigina hawa matamda comment tawbirak khudingmak pu thagatpa phongtok sabane aduduga habidi aina mathangda charakpada ko comment kumado kasu yam para aroige ba habidi amumuk sumaina comment oina pajarake bako comment paning bagi maram ai senga dom haijage habidi aigi video du yengbiraga second kharatang orsu aingonda comment pibirakpado ai yamna thagatleba thagachaiba ko yam haraubasu phaulai ba habidi aingonda dum care tawbiba manbado adudugi aina appreciate utpa oina kino comment pathoksage tawbane ado ngasidi comment adum paraage aduga chabada wangangan haiba comment su myam laeba ko myam ado ngango haibi su myam laiba ko ado ai amusu ngangake amusu nganga oige adubu sumaina oina comment aina pathokningba chari kanda su ai dum hainingba yaweba ko adudo sumaina amum video namagane comment pathok jarake ado noigi mo che phongdo mo ain haizda tawhaningba tawhingdaba mayam do ado ain si chadu se Maggi yerum adai si alu tawbane bako alu tawbane hawdoine ado ngarang video thagalage tawba aduga ni gas loi thokra ba khangaba adugi thagalak tawne ngarang video thagachage khalaga Maggi charaga comment sumai dum tawge tawbako aduga gas to loi thokre adugi thagalaktre ado chaba hawrage yerum se aina ne phutto ga taw thokpanne hawdoini ko wow chage yam changang ne khu hao ma adi changang ne sing yam thakse yam pame ba ko aina sing yam thakjan bane sari taraga yam hawbado adu oye adu yerum singa yerum se dum saye mak saye ai alu atawbagumma je sauce ko hekta chaninge eba aduginida da chagi si am hawne ni ko kise bowl oigadamne ba ko du kitang soi gare ai so ahamba try tawbane sauce ka zamina bisne men hawe mo ku hause Maggi yam cha hanga hawe mayam aingoda comment pibirak ba makai loi mak thagachari aduga aigi video khonini comment adum pibirak ba ko adu haijarake Somorjit
N haye Somorjit N 9455 ko sise aigi videos khudingmakta loimak adum comment pibire bako adudugi aina dum haraujabagi adum maming pathokjarakpane comment pathokjarakpane na haibado haibadi aigi matam second khar tangarsu comment ibiraga kaino madi haibiri ko adudugi aina asengbagi yamna nusibagi yam appreciate tawjabagi aina comment se pajabane ado ma adum harakpase yam phana adum haibire bako ichal na chabase yam hawgadaba mali yengba nungai phajai ai ichal kui nengjage komai dum samai dum hai ko aingonda good luck adai best kai nga yam phana dum haibi bado adu haibi bako adagi di sigi Tarun Yaikhom se sisu adum aingonda comment adum pibire video khuding na harakpa comment su yawe bako habadi aina adum chabado habadi adum aingonda adum care tawbibai nai khange bako sumai ga adum haire ba now roibam tombi now haye ko sisna saksu yam phajai yengbasu yam nungai adu exercise tawbasu kawganu ko among noi khatkhini ba kai nga dum haibire bako habadi sumaina adum harakpa myam yawe screenshot kha dum lawgi bane adum pathok jarake habadi phajaba thibaduna tongana thamkhraga aingonda dum care lobiraga habadi exercise taw kholu habadi aise tawge badi khalle bako aduga hosi phawa je tawdri ba do tawdi tawrani myam ai yaroi ba adune adaidi yumnam romita hai ko che video se adom yengjai ai su yam pamjai video si se yamna ai si answer yam ta khumjara ke ko aina habadi yam nung si man sumaina hai ije habadi ai kashu subscriber kashu yam basu natte hai se habadi mayam ga yengnaraga ni ko adoi tarsu ke hai tare aina tawjaiba khara sida mayam ama yamjaba male ba ko ai wakhandadi haidi cham oirsu chani oirsu aina expect tawrudabado aduga phangbodo adugi ai tasengadi nungaye ai kesu yam nang ai ju kuidri that 18 February that 18 dagi ai videos thagat pa haujabane ado man hairezi kini ko ina sumaina haijaise to man je video se adom yengjai ai su yam pamjai video number se kamai thoglakkhibano YouTube ta je amta haibiramo hairaga yeli iromba amta chabira o nga ama tawraga hai ko yeli iromba se haidi dum di phangdaba maleba do ai phangba kana chajarage ai comment su hanbudi hankibane YouTube ta kamai thoglakkhibano hai se ai kuidri ko ai thoglakpa se February 18 adudaine habadi yamna lonely gumba arakpa matam adagi mi atopana kisu kai tare adum kama haiduno adum lonely gumba arakpa adagi aina hingise sum adum isam na haibda socialize oiningbaine habadi ithanta gumba lairakpa wakhan haidi phathaba gumba ngamaktaba haidi aigi channel maming se it always stress haibane bako aduduna adum socialize oiningbaine mi mayam amana mirayarsu mi mayam amna kino tawbidrasu ko aigi kharadi dum laibigadra or miga sumaina nei comments ka pinaraga interact tawraga leinabase ai handai su dum pamudi pamjai bako adu taru direct tawragi khalakpasidi dum ain haise dum lonely gumba arakpa adaidi isai thanta yamna down jalakpa matamda ko dum socialize oiningapado haidi miga share tawnaraga amabu hairju amana mi chamana nungsidrasu mi chanina ka nungsibibado ai kamai haiduno khangde samna ko socialize oiningbaine lonely oiningdaba socialize oiningba aduga dum mayam interact tawraga leibado adu pamjabagine ai sumaina samna harage sine aigi channel maming se it always stress haibane aduduga aina si thon khribai maram si jugo habadi mayam noi tawbradi khangde ai tawwe bago ai dikhtang stress kumbala pa dai wakhan ngum mayam khaladine adum mindi chaba yade haidana go hoi ai chaba yada matang ni le adu di chak panglam da lame ba haidi khangde charaga nungai ba dai chak ka punglam lambi da adu tawe mayam adu noi tawbra tawdabra comment section biramo si haijage ko smaina tawbu comment ayam nungai lem ke achai sai ko 82
ꯀꯩꯅꯣ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯊꯦꯡꯅꯕꯅꯦ ꯍꯦꯛ ꯎꯕꯗ ꯆꯥꯅꯤꯡꯉꯦ ꯏꯆꯦ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯍꯧꯗꯔꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯂꯦꯇꯦꯁ ꯚꯤꯗꯤꯑꯣꯗꯨꯅꯦ ꯃꯨꯛꯕꯥꯡ ꯐꯦꯜ ꯑꯣꯏꯈꯤꯕꯗꯣꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯦ ꯑꯗꯣ ꯑꯩ ꯏꯪꯈ꯭ꯔꯅꯤ ꯑꯃꯨꯛ ꯆꯥꯁꯜꯂꯛꯀꯦꯕ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯤꯗꯤ ꯃꯨꯛꯕꯥꯡ ꯄ꯭ꯂꯁ ꯀꯣꯃꯦꯟ ꯄꯥꯊꯣꯛꯄꯅꯤꯅꯀꯣ ꯑꯗꯨꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯔꯣ ꯌꯥꯝ ꯌꯦꯔꯨꯝ ꯆꯥꯒꯦ 하왜 먹었는데 소스가 짜면 하왜 참에 힘들었다 모로 어때보다도 아사바도 어두도네 뭐이 ꯀꯣꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕꯤꯗ ꯆꯥꯕꯤꯌꯣ ꯁꯤ ꯍꯥꯏꯗꯅ ꯁꯥꯎꯕꯤꯒꯅꯣ ꯍꯥꯏꯌꯦꯀꯣ ꯃꯥꯏꯒꯦꯜ ꯍꯩꯁꯅꯥꯝꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯩꯝ ꯁꯥꯎꯖꯗꯦꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯒꯤ ꯁꯨꯝ ꯁꯥꯎꯅꯤꯡꯗꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯗꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣꯗꯣ ꯅꯣꯏꯅ ꯁꯨꯝ ꯌꯦꯡꯈ꯭ꯔꯒ ꯍꯥꯏꯗꯤ ꯆꯤꯟꯗ ꯀꯩꯅꯣꯝ ꯑꯗꯨꯝ ꯊꯣꯛꯑꯝꯅꯤꯗꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯨ ꯍꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯣ ꯑꯩꯅꯗꯤ ꯇꯥꯗꯦ ꯎꯗꯦꯗꯅꯀꯣ ꯑꯗꯣ ꯅꯣꯏ ꯃꯣꯠꯇꯣ ꯑꯩꯅ ꯀꯩꯝ ꯈꯪꯗꯕꯩꯅꯦꯕ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯗꯤ ꯀꯥꯎꯒꯅꯨ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯀꯣꯃꯦꯟ ꯂꯣꯏ ꯄꯥꯖꯩ ꯃꯌꯥꯝ ꯑꯩ ꯀꯩꯝ ꯁꯥꯎꯕꯁꯨ ꯂꯩꯖꯗꯦ ꯀꯩꯝ ꯂꯩꯖꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯤꯃ ꯍꯥꯏꯖꯒꯦ ꯑꯗꯨꯗꯨꯒ ꯃꯊꯪ ꯀꯣꯃꯦꯟ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯀꯣꯃꯦꯟꯒꯩꯁꯦ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦꯗꯀꯣ ꯉꯥꯡꯕꯝ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯍꯥꯏꯌꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯚꯥꯏബ്ꯁ ꯄꯣꯖꯤꯇꯤꯚꯁꯦ ꯌꯥꯝꯅꯗꯤ ꯑꯣꯏꯌꯦ ꯃꯥꯁꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯀꯥꯏꯅꯒ ꯍꯥꯞꯄꯁꯦꯀꯣ ꯉꯥꯡꯕꯝ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯦꯕꯀꯣ ꯅꯁꯛꯇꯣ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯃꯜꯂꯦ ꯋꯥꯍꯩ ꯋꯥꯇꯥ ꯅꯪꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯁꯛꯀꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯤꯀꯣ ꯃꯌꯥꯝ ꯃꯤꯒꯤ ꯃꯃꯤꯠꯅꯤꯅ ꯐꯖꯕ ꯊꯤꯕꯗꯨꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯊꯝꯈꯤꯁꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯁꯦꯝꯗꯣꯛꯅꯤꯡꯕ ꯑꯗꯩꯗꯤ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯁꯤꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯚ꯭ꯌꯨꯋꯔꯁꯨ ꯌꯦꯡꯉꯤꯕꯗꯣ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯕ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ ꯇꯥꯔꯗꯤ ꯑꯩꯅ ꯀꯩꯁꯨ ꯈꯪꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯉꯁꯤ ꯊꯦꯡꯅꯕꯅꯦ ꯀꯣꯃꯦꯟ ꯇꯧꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯪꯖꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯀꯣꯃꯦꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯅ ꯈꯪꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯟꯇꯔꯦꯛ ꯇꯧꯔ ꯑꯗꯨꯝ ꯂꯩꯅꯁꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯒ ꯃꯩꯇꯩ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯑꯣꯅ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯁꯦꯠꯆꯔꯛꯀꯦ ꯁꯣꯏꯗꯅ ꯁꯦꯠꯂꯛꯀꯅꯤ ꯁꯦꯠꯁꯨ ꯑꯗꯨꯝ ꯁꯦꯠꯇꯣꯏꯅꯤꯀꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯁꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯑꯃꯨꯛ ꯌꯥꯝ ꯈꯔ ꯌꯥꯝꯅ ꯈꯤꯇꯪ ꯑꯩꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏ ꯈꯟꯖꯕꯗꯣ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯁꯦꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯨꯝ ꯉꯥꯏꯕꯤꯌꯣ ꯑꯗꯨꯝꯁꯨ ꯁꯦꯠꯅꯤꯡꯉꯥꯏꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯂꯩꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩ ꯈꯤꯇꯪ ꯁ꯭ꯄꯤꯁꯦꯜ ꯑꯣꯏ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯩ ꯑꯗꯨꯝ ꯁꯦꯠꯆꯔꯛꯀꯦ ꯑꯗꯣ ꯀꯣꯃꯦꯟ ꯇꯧꯕꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎꯀꯣ ꯌꯦꯔꯨꯝꯁꯦ ꯐꯨꯠꯂ ꯁꯨꯃꯥꯏꯅ ꯇꯥꯎꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ
ꯑꯩꯒꯤ ꯚꯤꯗꯤꯑꯣꯁ ꯈꯨꯗꯤꯡꯃꯛꯇ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯑꯗꯒꯤ ꯀꯣꯃꯦꯟ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯁꯤꯒꯤ ꯍꯌꯤꯡ ꯇꯥꯛ ꯍꯥꯏꯔꯒ 1668ꯁꯦ ꯁꯤꯁꯦ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄꯅꯦ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯍꯥꯟꯕ ꯍꯦꯛ ꯊꯥꯒꯠꯄꯗꯀꯣ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯌꯤꯡ ꯇꯥꯛ 1668ꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯗꯨꯒ ꯇꯣ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦꯕ ꯅꯤꯌꯣꯃꯤꯅꯥ 90807 ꯅꯨꯄꯤ ꯅꯪ ꯄꯣꯛꯈꯥꯏꯒꯤꯅꯤꯀꯣ ꯑꯃꯨꯛ ꯋꯥꯔꯝ ꯑꯞ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯋꯦ ꯁꯨꯃꯥꯏꯅꯅꯦ ꯑꯩ ꯀꯦꯌꯔ ꯂꯧꯕꯤꯕꯩꯅꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯗꯣ ꯇꯧꯒꯦꯕ ꯁꯣꯏꯗꯅ ꯑꯩ ꯇꯧꯒꯦ ꯍꯥꯏꯁꯦ ꯇꯧꯔꯒꯦ ꯀꯣꯃꯦꯟꯇꯣ ꯕ꯭ꯂꯣꯛ ꯇꯧꯔꯣ ꯀꯥꯏꯅꯒ ꯍꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝꯗꯤ ꯇꯧꯕꯗꯨꯗꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯔꯀꯥꯟda ꯑꯩ ꯍꯥꯞꯄꯛꯀꯦ ꯑꯗꯨꯝ ꯑꯩꯗꯤ ꯃꯄꯥꯟꯗꯒ ꯊꯣꯛꯑꯒ ꯃꯨꯛꯕꯥꯡꯒ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯆꯥꯟꯁ ꯐꯪꯗꯕꯩꯅꯦ ꯃꯌꯥꯝ ꯑꯩ ꯌꯥ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯏꯟꯗꯣꯔ ꯅꯠꯇꯕꯤꯗꯀꯣ ꯃꯄꯥꯟꯗꯅ ꯑꯩ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯅꯥ ꯀꯅꯥ ꯑꯗꯨꯃꯥꯏꯅ ꯆꯥꯍꯟꯅꯤꯡꯉꯤꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯤꯡꯆꯥꯕ ꯏꯕꯨꯡ ꯑꯃꯅꯦꯀꯣ ꯍꯤꯡꯆꯥꯕ 4855 ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯦꯕꯀꯣ ꯚꯤꯗꯤꯑꯣꯁ ꯈꯨꯗꯤꯡꯒꯤ ꯄꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯥꯅ ꯆꯒꯦꯝꯄꯣꯝꯕ ꯀꯩꯀꯩꯁꯨ ꯈꯔ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯥꯏꯗꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯛꯑꯣꯅ ꯑꯗꯨꯗꯣ ꯑꯩꯗꯣ ꯍꯋꯥꯏꯖꯥꯔꯒꯨꯝꯕ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯩꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯣ ꯑꯩ ꯂꯩꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯁꯦꯈꯔꯥꯎ KPC ꯄ꯭ꯂꯤꯖ ꯅꯣ ꯇꯣꯀꯤꯡ while eating learn manners ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯋꯥ ꯉꯥꯡꯉꯒ ꯆꯥꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯅꯣꯏꯒꯤ ꯂꯣꯟꯗꯣ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯆꯥꯛꯁꯜꯂ ꯌꯦꯡꯉꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯃꯌꯥꯝ ꯋꯥ ꯉꯥꯡꯉꯒ ꯆꯥꯒꯅꯣꯁꯦ ꯈꯤꯇꯪ ꯀꯣꯃꯦꯟꯠꯁ ꯈꯔ ꯂꯥꯛꯑꯦꯕ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯗꯕꯤꯗ ꯑꯃꯨꯛ ꯆꯥꯔꯛꯀꯦꯅꯀꯣ ꯁꯤꯒꯤ ꯀꯣꯃꯦꯟ ꯄꯥꯕꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯣꯃꯦꯟꯗꯤ ꯄꯥꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯄꯥꯊꯣꯛꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯑꯩ ꯃꯇꯝ ꯂꯧꯕꯤꯔꯒ ꯇꯧꯕꯤꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛꯁꯨ ꯇꯧꯖꯩꯌꯦꯕ ꯑꯗꯨꯒꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯀꯣꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩꯅ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯗꯣ ꯑꯗꯨꯗꯨꯗ ꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯦ ꯂꯥꯏꯁ꯭ꯔꯝ ꯔꯣꯖꯤꯠ ꯍꯥꯏꯌꯦꯀꯣ ꯂꯥꯏꯁ꯭ꯔꯝ ꯔꯣꯖꯤꯠ 7543 ꯀꯣ ꯃꯥꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯤ ꯏꯆꯜꯅꯤ ꯋꯥꯉꯥꯡ ꯃꯩꯇꯩ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯇꯝꯖꯁꯅꯨ ꯎꯇꯤ ꯄꯥꯝꯂꯝꯗꯕ ꯑꯩꯁꯨ ꯏꯆꯜꯒꯤ ꯈꯨꯆꯥꯗꯣ ꯌꯦꯡꯕꯗ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯏꯕꯨꯡꯁꯤꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯇꯝꯖꯁꯅꯨ ꯍꯥꯏꯁꯦ ꯍꯣꯏ ꯑꯐꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯇꯝꯅꯒꯗꯕꯅꯦ ꯑꯗꯣ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯕꯅꯤꯅꯀꯣ ꯑꯩꯒꯤꯁꯨ ꯑꯐꯕ ꯂꯩꯔꯝꯒꯅꯤ ꯐꯠꯇꯕ ꯁꯥꯏꯠꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯐꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯦꯟꯅ ꯆꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯈꯔ ꯑꯃꯅ ꯐꯔꯁꯨ ꯈꯔ ꯑꯃꯗꯁꯨ ꯑꯗꯨꯝ ꯐꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯤ ꯑꯣꯏꯔꯕꯅꯤನ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯅꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦꯀꯣ ꯐꯣꯡꯗꯣꯔꯛꯏꯅꯦꯕ ꯍꯥꯏꯕꯗꯤ ꯈꯜꯂꯝꯒꯗꯕꯗꯣ ꯁꯨꯃꯥꯏꯃꯛ ꯌꯧꯅ ꯑꯩꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯔꯝꯕꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯁꯤꯅꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯄꯥꯊꯣꯛꯆꯕꯅꯦ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯆꯤꯀꯟ ꯃꯨꯛꯕꯥꯡ ꯑꯃ ꯑꯩꯅ ꯃꯃꯥꯡ ꯉꯔꯥꯡ nahanda ꯇꯧꯈꯤꯕ ꯀꯃꯦꯟ ꯑꯃ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯃꯦꯟꯇꯣ ꯑꯩ ꯂꯣꯏꯅ ꯄꯦꯟꯖꯩ ꯍꯥꯏꯕꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯆꯞꯇꯤ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯃꯥꯏꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯑꯜꯇ꯭ꯔꯥ ꯏꯟꯁꯇꯤꯡ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ Believe it or not, she is going to be popular in YouTube in no time ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯄꯣꯄꯨꯂꯔ ꯑꯗꯨꯗꯨ ꯀꯩꯁꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯒꯦ ꯀꯥꯏꯅ ꯑꯩ ꯀꯩꯁꯨꯕꯨꯗꯤ ꯑꯗꯨꯃꯥꯏꯃꯛꯇꯤ ꯀꯩꯁꯨ ꯑꯩ ꯈꯟꯗꯦ ꯑꯗꯨꯕꯨ
ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯤꯅ ꯍꯣꯏ ꯀꯣꯟꯅ ꯈꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯁꯨꯝꯕꯁꯦ ꯑꯝꯇ ꯈꯟꯖꯗꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩ ꯁꯨꯝꯕ ꯑꯝꯇ ꯍꯧꯖꯤꯛ ꯈꯟꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨ ꯈꯛꯇꯪꯅꯦꯕ ꯑꯩꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯂꯣꯏ ꯅꯨꯡꯁꯤꯖꯩ ꯑꯁꯦꯡꯕꯒꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯀꯣ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯣꯃꯦꯟ ꯇꯧꯕꯤꯕ ꯑꯩꯉꯣꯟꯗ ꯀꯦꯌꯔ ꯂꯧꯔꯒ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯍꯥꯏꯕꯗꯤ ꯑꯜꯇ꯭ꯔꯥꯏ ꯏꯟꯁꯇꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥꯅ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯁꯦꯇꯤꯁꯐꯥꯏ ꯑꯃ ꯑꯣꯏꯖꯕꯒꯤ ꯍꯥꯏꯖꯔꯛꯄꯅꯦꯕ ꯃꯥꯅ believe it or not she is going to be popular in YouTube in no time ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯁꯤ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦꯕꯀꯣ ꯅꯨꯃꯤꯠꯇꯣ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯅꯤ ꯍꯔꯥꯎꯕ ꯅꯠꯇꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯀꯩꯅꯣꯝꯃ ꯀꯩꯒꯨꯝꯕ ꯑꯃ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕꯒꯤ ꯁꯤꯒꯤ ꯋꯥꯔꯗꯁꯦ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯧꯖꯩꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯗꯣ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯝꯗꯣꯛꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯒꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯆꯥꯟꯁ ꯑꯗꯨꯝ ꯄꯤꯕꯤꯌꯣ ꯀꯩꯒꯨꯝꯕ ꯑꯃ ꯁꯣꯏꯔꯁꯨ ꯁꯦꯝꯗꯣꯛꯄꯒꯤꯀோ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦꯗꯅꯀꯣ ꯍꯥꯏꯕꯗꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯂꯣꯏ ꯇꯧꯅꯔꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯖꯩꯕꯀꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯥ ꯈꯛꯇꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯅꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯀꯩꯕ ꯑꯗꯨꯝ ꯍꯔꯥꯎꯖꯩꯕꯀꯣ ꯂꯦꯟ ꯋꯥꯀꯔ ꯀꯣ ꯃꯥꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯝ ꯐꯅ ꯐꯅ ꯄꯤꯕꯤꯔꯛꯑꯦ ꯃꯌꯥꯝ ꯑꯗꯒꯤ ꯇꯣꯟ ꯀꯣꯟꯊꯧꯖꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯎꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯗꯨꯒ ꯒꯥꯟꯙꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯨꯒ ꯑꯗꯨꯒ ꯔꯣꯃꯦꯟ ꯁꯔꯨꯡꯕꯝ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯑꯃ ꯄꯤꯅꯦ ꯀꯣꯃꯦꯟ ꯄꯤꯔꯒ ꯆꯥꯁꯨ ꯆꯥꯔꯛꯇꯦ ꯑꯩꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯌꯦꯟꯁꯥꯡꯗꯤ ꯍꯥꯏꯕ ꯌꯦꯟꯁꯥꯡꯗꯤꯀꯣ ꯆꯥꯗꯤ ꯆꯥꯔꯛꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯒꯤ ꯌꯦꯡꯂꯔꯣꯏ ꯁꯥꯎꯕꯤꯒꯅꯨ ꯏꯆꯟꯅꯩ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯁꯥꯎꯕꯤꯒꯅꯣ ꯑꯩ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯃꯊꯪ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦꯕꯀோ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯕꯤꯌꯣ ꯑꯩ ꯆꯥꯔꯛꯀꯅꯤ ꯁꯣꯏꯗꯅ ꯁꯤ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯗꯩꯗꯤ ꯁꯤꯁꯦ ꯄꯩꯌꯥ ꯍꯥꯏꯁꯦ ꯄꯩꯌꯥꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯍꯥꯎꯕ ꯆꯥꯔꯒ ꯁ꯭ꯇ꯭ꯔꯦꯁ ꯀꯣꯛꯄ꯭ꯔꯣ ꯏꯆꯜ ꯍꯥꯏꯌꯦꯀꯣ ꯃꯌꯥꯝ ꯀꯣꯛꯄꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯀꯩꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯀꯥꯟ ꯍꯥꯏꯗꯤ ꯋꯥꯈꯜꯒꯨꯝꯕ ꯌꯥꯝ ꯗꯥꯎꯟꯒꯨꯝꯕ ꯆꯠꯂꯛꯑꯀꯥꯟꯗ ꯆꯥꯛ ꯂꯥꯝꯕ ꯌꯥꯝ ꯐꯥꯎꯔꯛꯑꯦꯕ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯥꯁꯟꯅꯤꯡꯕꯗꯣ ꯍꯥꯏꯕꯗꯤ ꯍꯣꯏ ꯆꯥꯅꯤꯡꯗꯕ ꯃꯇꯝꯁꯨ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯆꯥꯅꯤꯡꯗꯕ ꯃꯇꯝꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯁꯨ ꯑꯩ ꯑꯅꯝꯕ ꯀꯥꯟꯗꯅꯦ ꯆꯥꯔꯤꯉꯩ ꯄꯦꯟꯗꯕꯗꯣ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯅꯤꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯇꯧꯋꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯤꯠꯈꯨꯕ ꯃꯨꯛꯕꯥꯡ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯅꯩ ꯃꯥ ꯌꯥꯝ ꯐꯩ ꯃꯥ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯁꯣꯏꯔꯀꯥꯟ ꯀꯩꯒꯨꯝꯕꯗꯒ ꯑꯗꯨം ꯁꯦꯝꯗꯣꯛꯄꯤꯔꯛꯑꯦꯕꯀꯣ ꯃꯤꯠꯈꯨꯕ ꯃꯨꯛꯕꯥꯡꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯃꯥꯒꯤ ꯃꯨꯛꯕꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯨꯛꯕꯥꯡ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯩꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯆꯥꯕꯁꯦ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒ ꯃꯥꯅꯒ ꯀꯣꯃꯦꯟꯒ ꯄꯤꯔꯛꯑꯦꯕꯀோ ꯑꯗꯣ ꯃꯥ ꯌꯥम ꯐꯩꯌꯦ ꯑꯩ ꯁꯤꯃ ꯍꯥꯏꯖꯒꯦ ꯃꯥꯏ ꯃꯃꯤꯡ ꯄꯥꯊꯣꯛꯑꯝꯕꯅꯦ ꯑꯗꯨꯗꯨꯒ ꯁꯥꯄꯝ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯂꯣꯟꯂꯤ ꯂꯩꯀꯣ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯗ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕꯀோ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯒ ꯑꯣꯖꯤꯠ ꯑꯣꯏꯅꯥꯝꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯅꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯆꯥꯁꯤꯜꯂꯒꯦ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯣꯃꯦꯟ ꯄꯥꯕꯅꯤꯅ ꯑꯩ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯕꯅꯦꯕ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯩꯗꯤ ꯋꯥ ꯄꯥꯡ ꯉꯥꯡꯉꯛꯑꯔꯣꯏꯒꯦ ꯃꯌꯥꯝ ꯑꯗꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯋꯥ ꯉꯥꯡꯉꯛꯑꯣ ꯍꯥꯏꯔ ꯉꯥꯡꯉꯛꯀꯅꯣ ꯍꯥꯏꯔ ꯑꯗꯨꯗꯣ ꯍꯥꯏꯔꯛꯑꯦꯕ ꯋꯥ ꯉꯥꯡꯉꯛꯀꯅꯣꯅ ꯈꯔ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒꯤꯅꯦ
ꯑꯂꯨꯁꯦ ꯕꯣꯜ ꯇꯥꯔꯒ ꯁꯦꯝꯕꯅꯦꯕ ꯕꯣꯜ ꯑꯣꯟꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯈꯪꯗꯕ ꯊꯥꯎ ꯁꯥꯗ꯭ꯔꯤꯉꯩꯗꯒꯤ ꯊꯥꯗꯧ ꯍꯥꯏꯕ ꯑꯗꯣ ꯊꯥꯎꯗꯣ ꯈꯔ ꯁꯥꯗꯣꯛꯈꯤꯕꯩꯔꯥ ꯈꯪꯗꯦ ꯁꯦꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯎꯔ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯗꯨꯒ ꯀꯃꯦꯟ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯦ ꯑꯩ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯂꯧꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯨꯛꯕꯥꯡ ꯈꯔꯒꯩꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯔꯤꯀꯣꯔꯠ ꯇꯧꯔꯝꯗꯦ ꯍꯦꯛꯇ ꯍꯥꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯤ ꯑꯇꯣꯞꯄꯒꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥꯁꯨ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯊꯦꯡꯅꯗꯦꯕꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯝꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯔꯤꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯃꯇꯝꯗ ꯀꯛꯆꯕꯗꯣ ꯍꯥꯏꯗꯤ ꯔꯤꯀꯣꯔꯠ ꯇꯧꯔꯝꯗꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂꯒ ꯇꯧꯕ ꯅꯠꯇꯕꯅ ꯑꯣꯟꯊꯣꯛꯑꯒ ꯂꯩꯕꯅ ꯔꯤꯀꯣꯔꯠ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯂꯣꯏꯅ ꯆꯥꯖꯩꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛꯀꯨꯝꯕ ꯌꯥꯝꯅ ꯄꯨꯛ ꯊꯟ ꯆꯥꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯋꯥꯅꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯛꯇꯣ ꯊꯟꯅ ꯋꯥꯅ ꯑꯗꯨꯝ ꯆꯥꯖꯩꯅꯦ ꯑꯗꯣ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯆꯥꯏꯁꯤ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯗꯨꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤꯗꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯅꯣꯂꯦꯖ ꯑꯣꯏꯖꯩꯕꯀꯣ ꯑꯗꯨꯗꯨꯒ ꯁꯣꯝꯗ ꯂꯩꯔꯝꯕ ꯋꯥꯈꯜꯗꯨꯁꯨ ꯑꯩꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯅ ꯆꯥꯕꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯔꯤꯀꯣꯔꯠꯀ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏꯗꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯖꯒꯦꯅ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯁꯤꯟꯖꯔꯒ ꯇꯧꯖꯕꯅꯀꯣ ꯍꯥꯏꯕꯗꯤ ꯊꯥꯒꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩ ꯍꯦꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯖꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯒ ꯍꯦꯛ ꯊꯥꯒꯠꯇꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯩꯅꯦ ꯃꯌꯥꯝ ꯑꯁ ꯑꯩ ꯉꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥ ꯉꯥꯡꯕ ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨ ꯆꯥꯒꯦ ꯆꯥꯁꯟꯈ꯭ꯔꯒꯦ ꯁꯣꯁ ꯍꯥꯞꯄꯣꯏꯗ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯀꯣꯃꯦꯟ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯀꯣꯃꯦꯟꯈꯩꯁꯦ ꯂꯣꯏꯅ パꯊꯣꯛꯆꯔꯛꯀꯦ ꯂꯣꯏꯅꯗꯤ ꯁꯤꯗ ꯆꯤꯊꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯆꯤꯊꯕꯗꯣ ꯑꯩ ꯃꯊꯪꯗ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ